ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯔꯦꯀꯣ ꯃꯩ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯐꯤ ꯁꯨꯅꯕ ꯍꯧꯅꯕ ꯑꯗꯣ ꯑꯩꯁꯨꯅꯦ ꯀꯩ ꯍꯥꯏ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯦ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯑꯌꯨꯛꯇ ꯅꯣꯡ ꯇꯥꯔꯝꯃꯦꯕꯀꯣ ꯅꯣꯡꯁꯦ ꯇꯥꯗꯣꯏ ꯃꯥꯜꯂꯦꯅ ꯐꯤ ꯐꯅꯦꯛ ꯅꯣꯡ ꯇꯥꯗ꯭ꯔꯣꯕꯅꯤꯅ ꯁꯨꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯃꯣꯠꯄ ꯐꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯣꯠꯄ ꯐꯤ ꯁꯨꯠꯁꯤꯡꯗꯣ ꯑꯗꯨꯗꯣ ꯆꯅꯥꯡ ꯂꯥꯛꯑꯒ ꯐꯖꯅ ꯁꯨꯔ ꯊꯝꯒꯦꯅ ꯑꯗꯨꯒꯤ ꯁꯨꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯊꯥꯗꯣꯛꯑꯒ ꯆꯅꯥꯡ ꯂꯥꯛꯑꯒ ꯐꯧꯒꯦ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯏꯟꯅꯕꯒꯤꯗꯤ ꯁꯤꯒ ꯂꯣꯏꯅ ꯐꯧꯔꯦꯕꯀꯣ ꯆꯣꯠꯂꯤꯕꯅꯤꯅ ꯂꯣꯏ ꯅꯞꯁꯟꯅꯩꯌꯦ ꯆꯅꯥꯡ ꯂꯥꯛꯑꯒ ꯀꯣꯟꯅ ꯈꯤꯇꯪ ꯀꯪꯂꯤ ꯇꯧꯕꯗꯣ ꯑꯃꯨꯛ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯐꯅꯦꯛꯉꯥꯏꯒꯤꯗꯤ ꯃꯅꯨꯡꯗ ꯐꯧꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯩꯍꯧꯕ ꯈꯨꯗꯩꯁꯤꯡꯗꯣ ꯐꯧꯒꯗꯕ ꯈꯔ ꯋꯥꯠꯍꯧꯕꯁꯤꯡꯗꯨꯅꯦꯕ ꯑꯗꯩ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯥ ꯁꯥꯕꯒ ꯅꯣꯡꯊꯤ ꯃꯪꯕꯒ ꯅꯣꯡ ꯆꯨꯕꯒꯗ ꯐꯧꯕꯗꯣ ꯌꯥꯗꯕꯒꯤ ꯃꯃꯥꯅ ꯑꯗꯨꯝ ꯈꯔ ꯅꯨꯡꯁꯥ ꯁꯥꯕꯗ ꯐꯧꯕ ꯁꯤꯅ ꯈꯔ ꯂꯩꯍꯧꯕ ꯐꯧꯅ ꯈꯔ ꯐꯅꯌꯥꯝꯗꯤ ꯐꯧꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯁꯤꯈꯛ ꯉꯥꯏꯍꯧꯔꯦ ꯈꯔꯁꯨ ꯂꯩꯔꯤ ꯐꯧꯒꯗꯕꯗꯨꯗꯣ ꯅꯣꯡꯃꯩ ꯈꯖꯤꯛ ꯇꯧꯔ ꯐꯧꯗꯣꯛꯑꯒ ꯊꯝꯃꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯦ ꯂꯨꯖꯔꯕꯅꯤ ꯌꯥꯝ ꯑꯃꯨꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯂꯨꯖꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯨꯖꯗ꯭ꯔꯤꯉꯩꯗ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯅ ꯍꯥꯏꯗꯤ ꯁꯤ ꯁꯦꯡꯅ ꯇꯧꯔꯤꯅꯦꯕꯀꯣ ꯂꯩꯀꯥꯡ ꯁꯤꯠ ꯁꯦꯡꯗꯅ ꯑꯗꯨꯒ ꯐꯦꯟꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯝꯃꯦꯅ ꯐꯦꯟꯁꯤꯁꯨ ꯁꯦꯡꯗꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦꯀꯣ ꯑꯩꯒꯤ ꯋꯤꯛ ꯑꯣꯐꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯐ꯭ꯔꯥꯏꯗꯦ ꯑꯣꯏ ꯑꯩꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯋꯤꯛ ꯑꯣꯐ ꯑꯣꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯇꯧꯅꯤꯡꯉꯥꯏꯕꯨꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯑꯣꯏꯁꯨ ꯑꯩꯅꯅꯦ ꯑꯗꯨꯝ ꯃꯐꯝꯁꯦ ꯈꯛꯇꯪ ꯆꯦꯟꯖ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯐꯣꯇꯣ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯃꯐꯝꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯝꯕꯅꯤ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯞꯄꯨ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯑꯗꯩꯗꯤ ꯃꯐꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯂꯩꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕꯀꯣ ꯂꯩꯁꯧꯁꯤ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯦ ꯁꯤꯒꯤ ꯐꯣꯞꯁꯤꯁꯨ ꯀꯂꯔ ꯇꯩꯔꯤꯅꯤ ꯂꯩꯁꯧ ꯀꯥꯗꯅꯕ ꯍꯥꯏꯅ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯍꯥꯏ ꯂꯩꯁꯧ ꯀꯥꯔꯛꯑꯦ ꯁꯤꯁꯨ ꯂꯩꯁꯧ ꯅꯞꯄꯛꯑꯦꯕꯀꯣ ꯀꯤꯕꯅ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯐꯤ ꯆꯥꯊꯣꯛꯑꯝꯕꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯤꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯃꯐꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯐꯣꯞꯁꯤꯡꯁꯦ ꯂꯩꯁꯧꯅꯁꯨ ꯆꯥꯕ ꯍꯧꯒꯠꯂꯛꯑꯦ ꯀꯂꯔ ꯊꯥꯔꯐꯥꯎ ꯆꯪꯗꯦ ꯃꯣꯏꯒꯤ ꯄꯋꯥꯔꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯁꯤꯡꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯤꯁꯤꯡꯗꯣ ꯆꯥꯡꯗ ꯍꯥꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯀꯣ ꯆꯥꯡꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩ ꯍꯥꯏ ꯃꯃꯥꯅꯕꯨꯗꯤ ꯉꯔꯥꯡ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯐꯧꯗꯣꯛꯑꯦ ꯍꯥꯏ ꯉꯁꯤ ꯑꯃꯨꯛꯇꯪꯒ ꯐꯧꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯁꯦ ꯁꯤꯗ ꯐꯤ ꯂꯩꯕꯁꯤꯅ ꯃꯃꯥ ꯏꯕꯥꯅꯤ ꯐꯩꯅ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯌꯨꯡꯅ ꯇꯨꯝꯗꯦꯕ ꯑꯗꯣ ꯐꯤꯁꯤꯡꯁꯦ ꯑꯩ ꯆꯥꯡꯗ ꯍꯥꯞꯆꯤꯟꯒꯦ ꯉꯁꯤꯁꯦꯀꯣ ꯐꯧꯅ ꯈꯣꯠꯇꯅ ꯂꯣꯏ ꯂꯣꯏꯔꯦ ꯃꯃꯥꯅ ꯐꯧꯕꯤꯔꯦ ꯂꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯡꯗꯣ ꯑꯃꯨꯛ ꯐꯧꯗꯣꯛꯑꯒ ꯑꯗꯨꯒ ꯐꯤꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯅꯕ ꯇꯧꯔꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯍꯥꯞꯆꯤꯟꯕ ꯍꯧꯔꯒꯦ ꯃꯈꯥꯗ ꯆꯦ ꯊꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯥ ꯏꯕꯥꯅꯤ ꯆꯪꯉꯒ ꯐꯤ ꯍꯥꯞꯆꯤꯟꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯐꯤ ꯍꯥꯞꯆꯤꯜꯂꯒ ꯊꯝꯐꯝ ꯖꯒꯥꯁꯦ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯃꯥꯡꯒꯣꯟ ꯑꯃꯗ ꯍꯥꯏꯅꯔꯒ ꯑꯩꯒꯤ ꯇꯦꯂꯨꯛꯄꯁꯤ ꯑꯃꯇꯪ ꯊꯝꯖꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯃꯐꯝ ꯂꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯆꯪꯖꯔꯒ ꯁꯨꯝ ꯊꯝꯕ ꯍꯥꯏꯗꯨꯅꯦꯕꯀꯣ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯏꯃꯧ ꯅꯨꯄꯤꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯃꯥ ꯂꯩꯕꯁꯦ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯏ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯎꯗ ꯍꯩꯅꯗ꯭ꯔꯗꯤ ꯃꯥ ꯀꯞꯄꯛꯇꯣꯏꯅꯤ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯅꯔꯁꯤꯡꯁꯦ ꯍꯥꯟꯅ ꯏꯁꯇ꯭ꯔꯤ ꯆꯥꯔꯝꯕꯅꯦ ꯁꯤꯗꯁꯨ ꯂꯩꯔꯤ ꯆꯥꯒꯗꯕ ꯁꯤ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯆꯅꯥꯡ ꯊꯥꯈ꯭ꯔꯗꯤꯀꯣ ꯃꯌꯥꯝ ꯆꯅꯥꯡ ꯂꯣꯏꯈꯤꯕꯁꯤꯁꯦ ꯆꯅꯥꯡ ꯊꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯍꯟꯕꯗꯨꯃꯥꯏꯅ ꯑꯣꯜꯂꯦꯕ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯁꯨ ꯔꯥꯟꯁꯨ ꯌꯣꯡꯗꯨ ꯄꯨꯔꯥ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯔꯦ ꯃꯤꯅꯣꯠꯄꯨ ꯇꯧꯔꯗꯤ ꯃꯌꯥꯝ ꯑꯃꯟꯕ ꯐꯤꯁꯨ ꯑꯗꯨꯝ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯖꯅ ꯁꯤꯗ ꯂꯩꯔꯦ ꯄꯨꯔꯥ ꯑꯍꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯔꯦꯀꯣ ꯆꯅꯥꯡ ꯂꯥꯛꯄꯗ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯋꯥꯔꯁꯨ ꯋꯥꯅꯀꯣ ꯀꯪꯗꯕ ꯈꯔꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯀꯥꯕꯣꯛ ꯁꯥꯕꯣꯛꯇꯪ ꯀꯪꯕ ꯑꯣꯏꯔꯒꯁꯨ ꯑꯩꯅꯅꯦ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯀꯪꯍꯜꯂ ꯑꯗꯨꯝ ꯆꯥꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯐꯤꯁꯦ ꯅꯥꯟꯕ ꯍꯦꯜꯂꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒ ꯃꯃꯥ ꯆꯥꯛ ꯊꯣꯡꯕꯒꯤ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤ ꯁꯣꯝꯗ ꯃꯁꯨ ꯅꯨꯄꯤꯅ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯊꯤꯕ ꯑꯉꯥꯡꯗꯣ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯗꯣ ꯑꯣꯏꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯂꯩꯈ꯭ꯔꯗꯤ ꯃꯃꯥꯒ ꯊꯤꯗꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯀꯞꯄ ꯉꯥ ꯂꯩꯇ ꯀꯞꯄ ꯈꯣꯠꯄ ꯁꯨꯡꯇꯧ ꯇꯧꯗꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦꯕꯀꯣ
ꯇꯨꯝ ꯍꯧꯒꯠꯂꯛꯑꯦ ꯀꯞꯄ ꯂꯩꯔꯣꯏ ꯃꯃꯥ ꯊꯤꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯨꯝ ꯃꯥ ꯁꯥꯟꯅꯖꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯃꯁꯝꯗꯨꯅ ꯊꯥꯎ ꯇꯩꯁꯟꯒꯦ ꯇꯧꯔꯤꯅꯤ ꯀꯦꯗꯕꯒꯤ ꯆꯥꯛꯁꯤꯡꯉꯣꯝꯗ ꯑꯗꯨꯒ ꯅꯣꯏꯕꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯣ ꯃꯌꯥꯡ ꯀꯪꯗꯣꯏꯁꯦ ꯀꯃꯥꯏꯅ ꯀꯪꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯕ ꯍꯦꯜꯂꯣꯏꯁꯨ ꯌꯥꯗꯦꯕꯀꯣ ꯑꯩꯅ ꯈꯟꯕꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯤꯇꯪ ꯆꯔꯥ ꯍꯦꯟꯕꯗꯀꯣ ꯌꯥꯡꯁꯦ ꯑꯗꯨꯝ ꯀꯪꯊꯗꯣꯏꯅꯦ ꯑꯩꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅ ꯆꯔꯥ ꯍꯦꯟꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯆꯥꯔꯣꯏꯒꯦ ꯍꯥꯏꯁꯨ ꯉꯝꯗꯦ ꯑꯗꯨꯝ ꯃꯤꯠ ꯃꯃꯥꯡꯗꯕꯨ ꯂꯥꯛꯑꯗꯤꯀꯣ ꯑꯗꯨꯝ ꯆꯥꯗꯣꯏꯉꯥꯏ ꯂꯩꯗꯣꯏꯗꯤ ꯑꯩꯅ ꯈꯟꯒꯅꯦꯕꯀꯣ ꯉꯁꯤꯁꯦ ꯆꯥꯛꯁꯦ ꯈꯤꯇꯪ ꯍꯟꯊꯅ ꯆꯥꯒꯦꯀꯣ ꯍꯥꯏꯅ ꯍꯥꯞꯄꯝꯃꯤꯕ ꯆꯥꯛꯇꯨꯗꯒꯤ ꯈꯥꯏꯕꯣꯛ ꯑꯃ ꯍꯟꯖꯤꯟꯈ꯭ꯔꯅꯤꯗꯅ ꯑꯗ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯔꯦꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯆꯥꯛꯇꯣ ꯑꯣꯛꯇ꯭ꯔꯦꯅ ꯑꯃꯨꯛ ꯂꯧꯗꯣꯏꯕ ꯆꯥꯔ ꯂꯣꯏꯔꯦꯗ ꯍꯤꯡꯕꯩ ꯃꯊꯧꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯟꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯁꯇ ꯑꯃꯨꯛ ꯈꯜꯂꯛꯀꯅꯦꯕ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯏꯊꯣꯔꯛꯑꯗꯤꯀꯣ ꯅꯣꯏꯔꯗꯤ ꯗꯤꯁꯥ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯛꯄꯗꯁꯨ ꯄꯛꯇꯦꯕꯀꯣ ꯑꯅꯣꯏꯕ ꯍꯥꯏꯁꯦ ꯃꯕꯨꯛ ꯀꯪꯊꯣꯔꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯤ ꯐꯖꯗꯦꯕ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯗꯨꯅ ꯑꯩꯅꯅꯦ ꯀꯩ ꯍꯥꯏꯅꯤ ꯅꯣꯏꯕꯁꯦ ꯀꯪꯊꯣꯛꯑꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯗꯥꯏꯠ ꯇꯧꯕ ꯍꯧꯔꯁꯤꯔ ꯑꯌꯨꯛꯀꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯄꯩꯁꯥ ꯂꯩꯔꯗꯤ ꯂꯣꯏ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯤꯅ ꯈꯇꯪ ꯖꯨꯒꯣꯠ ꯆꯥꯗꯕꯒꯤꯀꯣ ꯑꯩꯁꯦ ꯏꯁꯥꯁꯦ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯖꯗꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯝꯁꯤꯁꯨ ꯀꯣ ꯂꯋꯥꯏꯁꯦ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯣ ꯁꯝꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯀꯛꯄꯅꯦꯕꯀꯣ ꯁꯝꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯡꯅꯕꯨꯗꯤ ꯁꯥꯡꯒꯜꯂꯦ ꯑꯗꯨꯒ ꯈꯔ ꯂꯋꯥꯏ ꯌꯥꯎꯗꯕꯩ ꯋꯥꯗꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯨꯅ ꯁꯝꯁꯦ ꯍꯌꯦꯡꯗꯤ ꯊꯥꯡꯖꯅꯤꯅ ꯂꯨꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯥꯎ ꯇꯩꯁꯜꯂꯝꯒꯦ ꯇꯧꯔꯤꯅꯤ ꯊꯥꯎꯁꯤꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯅꯤ ꯇꯩꯔꯤꯕ ꯇꯣꯏꯅꯗꯤ ꯇꯩꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯨꯄꯧ ꯂꯩꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯊꯥꯎ ꯇꯩꯔꯒ ꯃꯥꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯊꯥꯎ ꯇꯩꯔꯗꯤ ꯐꯩ ꯍꯥꯏꯅ ꯊꯥꯎ ꯇꯩꯕꯅꯦꯕ ꯑꯗꯨꯒꯤ ꯊꯥꯎ ꯇꯩꯈꯤꯒꯦ ꯑꯗꯨꯒ ꯇꯩꯔꯝꯃꯒ ꯂꯨꯖꯗꯣꯏꯅꯤ ꯂꯨꯗꯣꯏꯅꯦꯕ ꯍꯌꯦꯡꯗꯨꯗꯨꯒꯤ ꯊꯥꯎꯁꯤꯗꯤ ꯑꯇꯥꯡ ꯀꯩꯝ ꯊꯥꯎ ꯅꯠꯇꯦ ꯀꯣꯀꯣꯅꯠꯀꯤ ꯊꯥꯎꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯌꯥꯝ ꯐꯩꯀꯣ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧ ꯂꯩꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯂꯨꯄꯧꯁꯦ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯣꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯨꯄꯧ ꯊꯣꯛꯄꯁꯦ ꯈꯪꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒꯤ ꯊꯥꯎꯁꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯩꯔꯝꯃꯅꯤ ꯅꯣꯡꯉꯥꯜꯂꯒ ꯂꯨꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏ ꯑꯣꯏꯕꯗꯣ ꯑꯣꯏꯂꯤ ꯑꯣꯏꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯝ ꯀꯦꯟꯕꯁꯨ ꯑꯗꯨꯝ ꯐꯩ ꯑꯩꯅ ꯁꯤꯁꯦ ꯇꯩꯔꯁꯦ ꯕꯦꯅꯤ ꯂꯣꯟꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯕꯦꯅꯤ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯗꯣꯏꯅꯤ ꯊꯥꯗꯣꯛꯑꯒ ꯇꯨꯝꯃꯗꯤ ꯍꯥꯏꯗꯤ ꯊꯥꯎ ꯇꯩꯕꯅꯤꯅ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯕꯦꯅꯤ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯍꯥꯏꯗꯤ ꯕꯦꯅꯤ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯊꯥꯎꯅꯤꯅ ꯃꯣꯟꯒꯤ ꯀꯣꯚꯔꯗꯁꯨ ꯇꯩꯁꯟꯒꯅꯤꯗꯅ ꯈꯨꯗꯩ ꯃꯇꯦꯛ ꯊꯥꯔꯒ ꯑꯗꯨꯒ ꯇꯨꯝꯗꯣꯏꯅꯦꯕꯀꯣ ꯊꯣꯅꯤ ꯃꯌꯥꯝ ꯗ ꯑꯩ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯅ ꯏꯁꯀꯤꯟ ꯀꯤꯌꯔ ꯇꯧꯔꯦ ꯇꯩꯒꯗꯕ ꯃꯃꯥꯏꯗꯣ ꯑꯩ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗꯕꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤꯝ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯑꯒ ꯀ꯭ꯔꯤꯝ ꯑꯃꯈꯛ ꯑꯗꯨꯝ ꯇꯩꯁꯜꯂꯦꯕꯀꯣ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯡ 10:30 11 ꯇꯥꯁꯜꯂꯛꯂꯦ